Ketrigaoda drug chenaba ama phaba changluba inspector ama thangna thilakre. Imphal East district ki manung chanba Ketrigao yungkhaibam laikai area da ngarang police na drug lalonba mioi ama phaba changluba da miyamna irang horukpadagi police inspector ama Asok apan nangkre. Tawdu usigi matang da press na phangba pau amagi matung ina ngarang numidang pung 3 rom tarakpa aduai da Imphal East district police ki team amana drug ki case amaga mari leinana Ketrigao yungkhaibam laikai ki area da MD Naza ko mioi ama phaba changki maduda masing yamlaba miyam tholuk police ki thabak thorum singda ayer apan piki police amasung miyam ani gi marakta ngaiak mukna ringai gi talak aduda Manipur police ki inspector Rajiv ki khutta thangna thilakkhibani hairi miyamna akanba mawongda athingba pirakpaga loinana police ki maikaida asok apan nangba yaurabasu MD Nazakpo mafum adudagi namduna pharba matung police station da purakhi ngarang satharkiba miyam gi attack adugi matangda Manipur police ki akhanaba team amana thijinba haukhre hairi US Iran gi lana layeng bada sijinaba MRI machine thabak lepkadore West Asia da thokliba lan asina malem da thau phangdabagi awaba mayok nanbagi mathakta ana layeng bada sijinariba MRI scan thabak leban gadore Strait of Hormuz thingjin kibana malem gi mafam ayam bada thau phangdabagi awaba mayok nari masidagi hena kudong thiningai oiribadi helium marang kaina phangdabagi matangdani US Geological Survey report matung ina mamang chahida United States na malem gi tongan ba mafam da helium cubic feet million humpum doirom supply Strait of Hormuz thingjin kraba matungda Cape of Good Hope na chingba atopa koithokpa lambi sing phawraga pochei hondok honjin tawbada matam hena changbaga loinana mamalsu hengalakpagi phibam da leiri malemgi oina helium khwaidagi changwangna puthokliba Qatar amasung US ni leibak ani ase pulaga malemda sijinariba helium chada humpurom puthokle MRI scan lobada tangai fadan sijinariba polam ama oiriba helium marang kaina phangdrabadi malemgi mafam ayambada ana layengbagi thabak torum singda chauna apan bathoklakpa yai haina thajanari mitop yokhaliba sing miyamna para tambidringaida isana semdok pihoro isagi khudong chaba kharagidamak Aadhar amadi electoral roll da mitop miyanchar sing enroll tawduna hapsiliba amadi khangna chanabani haiduna mitop yokhaliba sing miyamna para tambidringaida isana khangna semdok piro haina All Manipur Students Union MSU gi maikaidagi thamlakle MSU na realize to save the indigenous people of Manipur haiba hiramda leptana chatharkliba nipu taruklak suba mikap thokpa thabum thorumgi academic campaign gi saruk ama oina ngasi Ibodon Sana Girls Higher Secondary School Uripok Royal Academy of Advanced Learning Top Sipai amadi SI School Kanchipur da Mairoi amadi Oja Singa punna khangmin nabagi mifam pangthokre campaign aduda MSU gi General Secretary Salam Singkhon banahai mitoptagi iramdam masi kannabu khonabada laingakta khaktamak thajabu susumde lamdam masida leminariba Manipuri khudingmak mikap thoktuna isa gi thodang singadu lowba changi haina phongdokki Enayana fakiba miyoi taret adu Manipur gi isudagi nathainabo honare handak fakiba American ama Ukrainian taruk ki thongna India da akaiba leirui haina Amit Shah na hairi Enayana handak fakiba American ama amasung Ukrainian taruk na satharam liba thong aduna leibaki security da thoidokna akaiba thoganbagi wafam leirui haina Union Home Minister Amit Shah na phongdokre adubo lebak asigi miyoi kayanati makoi taret phakibagi thodok atu housing Manipur da thokleba issue asiga mari leinahandana bo honare haina maral siri Kolkata Lucknow amasung Delhi da NIA gi team amana American ama amasung Ukrainian taruk phaba leikrabani hariba miyosing adu Mizoram phawraga Myanmar chanaba honabada NIA gi team amana phakibani Myanmar chanabagi lambi amoina India gi mafam khara phawbada leibak asigi security da thoidongna akaiba pibagi wafam leiroi Ukrainian adu Myanmar da chalaga training tawnuba honabada lamkhangdagi phakibani makoina Mizoram da changlakpa matamda foreigner singna paigadaba permit loina rakhiba leite leibaki security da akaiba thogalakadaba leiragadi mapan leibaki miyosing changlakpada athingba thamgani adubo handak phakiba miyosing adudi India gi security da thoidongna akaiba pibagi wafam leite haina Home Minister na phongdoki chaliba March 13 fawbagi manungda Naxalite ki ihum mapung phana namthagani haiba lainga ki phirep aduga mari leinana hangkibo wahang amada Home Minister na hai Naxalite singna mamangda chatharamba attack singa manaba mawongda lebak asigi mafam amatada khudong thiba thokdok thogan bangamdre manung hanjinba mafam singda semgat sagatpagi thabak thorum sing mapung phana paikhatpa maramna Naxalite ki ihouda miyamna sogatpagi chang hantarakle haukiba March 13 NIA gi team amana airport ahumdagi American ama amasung Ukrainian taruk unlawful activities act ki makhada phakibani hariba American adugi maming Bendite kawi Libya da leiduna mafam adugi civil war da saruk yaruna bagidamak kumja lisingani kunmathoi da pharaga jail da leiruraba miyoini tungda mahakna Sons of Liberty International kowlup ama linkhatuna conflict zone da leiduna lupsingda military training pibagi thabak paikhatuna laki
फारब यूक्रेनियन तरुक अदुदी हरबा पीट्रो सिल्विया तरास इवान सुकमानोस्की स्टीफेन किप मरियन होनचरुक मक्सिम अमसुंग कमिस्की भेक्टर कवई एनआईएन फाइल तौरखिबा एफआईआर गी मतुंग इना यूक्रेन मचा तरा मरी इंडिया दा तोंगान तोंगान चंगलखी हरबा मियोसिंग अदुगी मनुंगदा तरुक गुवाहाटी दा चंगलखिबनी पल्ले आयमगी केदर मरी हाटखिबगी मायोक्ता मियामना उरखुल डिस्ट्रिक्ट पुंबा शटडाउन तौख्रे हंदकता आयमगी केदर खरना एम्बुस तौदुना लुबसिगी ईस्टर्न फ्लैंक की मेजर अमा यावना मकोक थोंबा केदर मरी हाटखिबा थौदोक अदु यानिंगदब फोंदोक्तुना तांकुलगी मियामना ngarang उरखुल डिस्ट्रिक्ट हेडक्वार्टर दा वुंग तांकुल रीजन की ऑफिस मई थादुना मांग ताकनखरबा मतुंग ngasi nongmagi oina उरखुल डिस्ट्रिक्ट पुंबा शटडाउन तौख्रे वुंग तांकुल रीजन की मनुंग चन्ना लेबा होंगबई विलेज ता नागा आर्मी की पर्सनल मरी हाटखिबगी थोंग अदुबो ऑल नागा स्टूडेंट्स एसोसिएशन मणिपुर अनसमना कंडेम तौरकले लुबसिना थादोरकपा चेरोल मनहाई अपुनबगी सक्तम सागतपगी तंगाई फदब तानफम लाक्तबा मतम असदा नागा आर्मी की पर्सनल हाटखिबगी थोंग अदुना फुरुप असिगी मियोय पुमनुमक्ता निंगबा कायहले चेरकसिदा चीफ मिनिस्टर युमनाम खेमसाना उरखुल डिस्ट्रिक्ट खुंदारिबा तांकुल नागा फुरुप की मियोयसिंग पुकनिंग फादबिनबा अमदी लेंगाकना लॉ एंड ऑर्डर ngaknaba honariba asida mateng pangbiu haina appeal tawkhre Thalaibakta chatnaba nasagi Artemis 2 sem saba loikre Thalaibaki maramda thizilunaba National Aeronautics and Space Administration nasagi Artemis 2 sem saba loikre Kongsat asida saruk yagadaba astronaut sing Rit Uman Victor Glover Christina Kors amadi Canadian astronaut Jeremy Hansen Florida gi Kennedy Space Center da thunglakre ngasidagi countdown hobaga loinana April amada Thalaibaki dama khongsalaba yai haina thajanari hydrogen fuel leak oibaga loinana rocket ki mathak thangba sarukta yawba propulsion system da asoiba leibadagi kudung chadab khara mayok narbasu semjin sajilba matungda ngasidagi countdown hounaba thorang tawri nasana paikatpa Artemis program gi makha da pangthokpa ahanbo oina mi yawba spacecraft ama tha leibak tamna thanarbagi pandamda Artemis 2 mission asi paikhalakpani hokiba chei tararom mi yawdaba spacecraft thagatnabagi changyeng tawdunu lakhraba nasana tha leibak ki maramda mamutana khangdokpa ngamnaba pandamda mi yawba spaceship thagatnaba thorang lokhalakpani Artemis program maram oiraga Thalaiba ki maramda hena khangnaramdaba anobo wafum kayamarum khangba ngamlagani haina thajaba thamle kongsat asigi khwaidagi maru oiba pandamdi Thalaibakta miyoiba yauna thawai panbasing khundaba yabra haiba khangdoknabagini kongsat asidagi phanglakpa information sing matung tarakpada paikhat kadaba Thalaibaki thizin humjin bada sizinaba yaragani kadigumba handaki kongsat asina mai pakpa thoklabadi chahi sa tangkhai amarongi manungda miyoibana Thalaibakta ahanbo oina khongdaba oigadoribani masiga loinana Mars planet ki maramda thizin badasu chauna mateng oiragani haina thajaba thamnari Florida da leiba Kennedy Space Center dagi thagatkraba matungda Artemis 2 spaceship dagi minute nipan gi manungda Orion rocket ki interim cryogenic propulsion stage thadoknaga Thalaibakta thaknaba ising phangbra amadi thawai panbasing khundaba yagadra haiba kupna thizili kongsat asigi tarukni suba numitta Orion Thalaibaka mile lising mari naksinaduna Apollo 13 gi record thugaina bu pandam thamle tareni suba numitta scientist singna Thalaibakta leba misinga hakthengna wari sanaduna mafam aduda oiriba phibumgi matangda akupa warol sing khangdokadori tarani suba numitta mission asi loisinduna malemgi leimaida amuk hana halaknaba thorang tawri haukiba January 2 da pangthokpa pawgi mifam amada nasana Thalaibaki maramda thijinaba thorang si laukthokkhibani hairi Siraba mi amuk hingalakpa yai haibagi thajaba thamduna asiba hakchang sing khamthengna inglaba deep freezer da thamnarakre Siraba mi amuk hingalakpa yai haibagi thajaba thamduna asiba hakchang sing khamthengna inglaba deep freezer da thamnarakre hairi report asigi matung ina miyoi ama siba haibasi mi adugi punsi matam pumbagi oina loire haina ngasi phawa longnaduna lakhibani adubo miyoi kharadi miyoi bagi punsida siba haibasi ayet apan tholokpa thodok amagumna longnari saukhalakpagi matung ina sirba miyoi sing chahi kharagi matungda amuk hingalakpa yai haibagi wakhalonda asiba chang sing adu -196 yawna ingba deep freezer da thamnarakibani asigumba thong asi cryonics technique haina kawi cryonics hairiba thong asigi matung ina mi amana siba haibasi miyoi adugi aroiba nate asiba hakchang deep freezer da thamnariba si life insurance amani haina longnari adumakpo thong asi kadai phawba lakadoriba chahi singda mai pakpa ngamgadoribano haibadudi chapchana khangba ngamtre MIT technology review report ki matung ina lakadoriba chahi singda siraba miyoi amuk hana hingalaknabagi technique soidana puthorkani haibagi thajaba chauna thamle asiba mi amuk hingalaknabagi thabak America gi Arizona da leiba Alcor Life Extension Foundation amadi leibak asimaki Michigan da leiriba Cryonics Institute na yamna kanna thijin humjinbagi thabak sathari thajaba sin maram oraga hausik phawgi manungda malemgi tongan tongan ba leibak singdagi asiba hakchang chamanga rom deep freezer da thamnarakre hairi
इंजिन फेल ओरकपदगी इंडिगो फ्लाइट अमा दिल्ली द इमरजेंसी लैंडिंग तौख्रे दिल्ली द लेबे इंदिरा गांधी इंटरनेशनल एयरपोर्ट ता इंडिगो अमा इंजिन फेल ओइबगी चिंगनब लेरकपदा इमरजेंसी लैंडिंग तौख्रे हाइना ऑफिशियल सिंगी माइकैदगी फोंदोरकले इंडिगो फ्लाइट नंबर 6E579 विशाखापट्टनमदगी दिल्ली तमना पाइरकपनी फ्लाइट अदुदा क्रू मेंबर याउना पैसेंजर थारगा पुन्ना चामु हुंफुमाथोय तोंगलकी नोंथक्ता पाइरिङैदा इंजिन अमा टेक्निकल इशू लेरे हाइना पाइलट सिंह फोंदोरक्तुना प्रायोरिटी लैंडिंग याहनबियु हाइना पाउ पिरकपदगी इंदिरा गांधी इंटरनेशनल एयरपोर्ट की ग्राउंड स्टाफ सिंह रनवे 28 ता इंजिन फेल ओरे हाइबगे रिपोर्ट फंगलबा फ्लाइट अदुगी इमरजेंसी लैंडिंग यानबा गाइडलाइन मतुंग इन लोकलक पयाबा सेक्शन थौरांग पुमनुमक लौखटकी दिल्ली फायर सर्विस न फोंदोरकपदा अयुकी पुंग 10 मिनिट यांखै हुमदोइदा एयरपोर्ट तगी इंडिगो फ्लाइट अदु इमरजेंसी लैंडिंग तौगदौरी हाइबा पाउ फंगबदगी टेक्ता काइदना सेफ्टी प्रोटोकॉल सिंह लौखटनबगीदमक्ता फायर टेंडर सिंह अदु एयरपोर्ट थोमचेंदुना स्टैंड बाय द गाइदुन लेकी हाइना ऑफिशियल सिंह फोंदोरकले फ्लाइट अदु प्रायोरिटी लैंडिंग तौरब मतुंग असोय अंगाम अमति अमांग अता अमति याउदना इंदिरा गांधी इंटरनेशनल एयरपोर्ट ता लैंडिंग तौब ngumki haina एयरपोर्ट की अथॉरिटी न फोंदोरकपदगी मिपाइनरम पुमनमक कोकी उकी सिंह गाड़ी दगी नमदुन सेल लौरी उरखुल डिस्ट्रिक्ट अमसुंग कामजोंग डिस्ट्रिक्ट की मनुंग चनबा लितान यावना तोंगान तोंगान खुन सिंगी मरकता इरांग थोलक्तुना नेशनल हाईवे 202A दा गाड़ी चथोक चसिन तौबदा अपन थोकलुरब मतुंग हौजिक गाड़ी सिंह सत्पा हौनरकपदा महादेव अमसुंग लितान की मरकता कुकी सिंगना चेजम अममम पिरगा लुपा लिसिंग अममम गाड़ी सिंह दगी नमदुन खोंगले हाइरी पाउगी लिखुल अमना हाई मतम खर नेशनल हाईवे 202A दा कुकी लुप सिंगना गाड़ी चथोक चसिन तौब थिंगलुरब मतुंगदा पोचै पुब गाड़ी सिंह सत्पा होरप मतम कुइद्री लंबी असिदा चलिबा पोचै पुब गाड़ी सिंगदगी कुकी विलेज वॉलंटियर की मिंगदा गाड़ी अमममदगी लुपा लिसिंग अमममदगी तादना लौरे हाइरी पावसिन मकाताना हाई लंबी असिदा चलिबा गाड़ी सिंगदा महादेव अमसुंग लितान की मरकता लैरिबा कुकी खुनगी मनाक नकना गेट सारगा नेशनल हाईवे सिदा लाकपा पोट पुब गाड़ी सिंगदगी सेल लौरब मतुंगदा गाड़ी सिंग अदुदा चेजम द खुदना कुकी भी टैक्स हाइना इरगा लुपा लिसिंग अमा हाइना थाबा कचा रिसिप अममम पी हाइरी मसिगा लोइनना टेलीफोन नंबर अमा इरी अमदी मखादना टैक्स लौरिबा गाड़ी सिंग अदुगी नंबर इरी असिगुम्बा टैक्स लौबगी थौंग असिगी मतंगदा लंबी असिदा चलिबा गाड़ी की मियोय अमना फोंदोरकपदा लंबी असिदा नमदुन सेन खोमलिबा असिना मियाम द हेन अवाबा ओहनगनी हारी ममांगदसु तोंगान तोंगानबा तांकुलगी लुपसिंगना लंबी असिदा गेट हांगदोकलगा गाड़ी सिंगदगी नमदुन सेल खाइरगा लंबी असिदा चलिबा मियामदा अकी तुजुंगबा फौलिबा असिदगी ngakpi senbinaba thabak lokhatpiu haijakiba leikhrbani haina wafam thamlakli ईरान की अटैक तो इजराइल दा केमिकल कॉम्प्लेक्स में चाख्रे ईरान मिसाइल कापसिन दुने अटैक तौबदा नोंमाइजिंग नुमिता खा थंगबा इजराइल दा इंडस्ट्रियल केमिकल कॉम्प्लेक्स अमदा फैक्टरी अमा मै चाख्रे हाइना अथॉरिटी सिंग फोंदोख्रे थौदोक थोखमदगी फुटेज दा न्योट होबाब ता लेबा फैसिलिटी मथक्ता मैखु पुमु मुना काबु उठकी न्योट होबाब हारिबासी इजराइल की खा थंगबा सरुकता केमिकल प्रोडक्शन अमसुंग हक्सांग सोंनिंगाय ओइबा फता हाउदी ट्रीटमेंट तौननबा मरु ओइबा इंडस्ट्रियल जोन अमनी कुदोंग थिनिंगाय ओइबा थाक खंदोकनबा थौदोक थोकफमदा फायर एंड रेस्क्यू सर्विस ना अखनबा यूनिट सिंग थाजनकी हक्सांग सोकपा याबा मसाक सिंग लीक ओइरकपा याय हाइना मफम मदुद लेबा मियो सिंग मिटना सिंग न लैननबा होम फ्रंट कमाना वार्निंग पीकी फेब्रुआरी 29 दा यूएस अमसुंग इजराइल ना ईरान दा लंदाबा हौकी मतम मदुदगी मरी लेनबा पार्टी सिंग मरकता कन्न कापना दुन लाकपना लानसी नोंमाइजिंग निमित 30 सुरे सिस्पेयर तौबगी खुदम अमत उद्री